mangang murum tawduna wai kanna sitli sitpa loiranga sumangi tulsimong akoibado mamana du katnaba floor wiper duna nanna wai teithokre madu hek loibaga iruluzanaba bathroom lomda changi bathroom asi piktakna hapani chakhumgi hek nakanda phaklang ama khaktana khanabani nakan amadana chakhum nakan amaromdana bathroom yumgi ka daso bathroom si attach tawi adubu sizinabadi common room gi bathroom do khaktamak sizinai yamna marasi leina saba yumsani mathak makha sadaba yumdugi mathakta terrace oina ihang hangna lehalli room khudingmak amadi yumduda attach tawriba khudingmak loina phajai mafam chana happy ingna chikna leibani mama macha du khak irulu zabaloiranga thoragle masa nan bagi haunabi yamna nanjai thaba ama tawbadaso dress loisindringai towel ama setlaga chak loiba ngai bo oina mobile metlaga phammi chakhumgi dining table chair amada table du da makhut ani thangatlaga khujing duna ngaklaga metpani phone do unknown number ama call laksilai true caller hapanina chongthorakle rk chanu kanano khanglamde ming som thoraklabasu aduna magi haunabi machin tumin leiba haitabido horakle napini ne side kana oizano ex ki mama na video mo oiramba soide machin duda asomna solamlaga phone do satpai khatlaga nakong duda hapkatkhre manadi ka imtaga haide call torakliba miduna hairakpa ngairaga tanaba ngairi tamnana call tora ise hello kanano karino haidana hangba yadabro jiorso molly onthona ka kreda call tora aga yam kenki bai wani ne aingonda na traditional leibak sida pakhang amata leitrabo call tongnaba da tom thin khra kausilakani dabo ni khra kausilakani chanbi thoibi tababi khra kausilakani hojika nupi singse nupa am to uba yadi lemna tha de ne ha generation se noina loina hongale ne mangda mangaga leiba dream boyni ne ha oiroidaba kaya ama sagatlaga leira nungai zabado nangse aina khwadigi hainadaba nupani khwaide hainadaba mi se khwaide nakna loini haido aida thoktorabani khangle wahai wata duda rasi machet amata napangamjadabi krang laugzabi madam duni haiba aidi kana malure bathroom da changubane khangautre madam pungni panda akhayumda lao akhoige aigi yumda ai address to text harage hoi madam call ka khibagi tut lawa ma call du fo hek rasi yaud boy ningi atopaga wari sanaruraga thamkhibagi ma call doga chap manarabasu tamna gi sidi kaya rasi yaud bagum khanbani mama na chak thiri duda amu hairei palem khara thuro ai thengi kaino pung tare tabada ngairi mapana satoi natro hangkhre dei ma noina khangzilei thabak toriba aina khangdawda la ona hairak paine yam uninga aba khangde ai sakse punga mangan khata la ona hairaba kharaga nana satpa horuradi yamenjilak toriba nupini onsinnaronda machana pagi sak hana prapap thirak paduda amuk so hairakle kaino puna sarase natom chahauge haira kaino ai leitrakanda yendumga puthoga sa doiraba yam chingnei ko ima nangina ongsa sakta nushide kaina pizaroina tawba som male adum nalaknarakpani mamada punna chaminanaba hotnaribani acharana chehelakle hai kaide yendumno ngari fok thakningai leitrakansida kem khaluranu ima ai tolop sara dawne sidaidi sanagi khongo pau sabidorini kon fengbada upnaba sanagi hand gloves amaso sabingene khali imagi asara pasagi mongduda amuk sunokle chak thiba loiraga mama macha punna chaminakhre acharana ichana sanagi hand gloves hadri fauba ko lukha kase ichana dom phengbirage kaina haira adi imadi on thokna nuai khranida aduisu matam lakini ima chasalo rasika ngamana isaulang nogi maya ka tho ngai leramani
Khudangi gariduda pung yengna mangolda famlibani. Makhut anido karan chatlaga khutsa singduna pambomda tan thinbagum tawri. Ngayak amuk leiraga pung amuk yengi. Nipan tagadaba minito sopnatagi amakhak ngairakandani. Hangdoktuna thamliba getudagi bullet ama wings launa nushitki mang tharaga paisilaktuna sumangna break to jak pharaga khamakpado. Mamai pulap upsan ba helmet ni amuba glass oi makhutu so hand gloves upai side stand sa tawraga khami bullet to helmet lakthoklaga sunglass to thak upsili musin hek muna phit langna kap tharak pa khongop to hana urakle tamna nupa sana bullet tagi kum tharak pada masa khara phavana manser black to khara napsan mana masal thokpagi phibam uwa fangi aduso yamna na iron tawri ngasidi yam thina post akhre nupasi saong savando ngahak sum yenglambani nupasane share ka khalak paduda mieng du hongkhre sofa gi mamangda lepsilak laga hairi madam chalasira tamna so hagolak laga imunglomda onsilak tuna lauri pabong ai thokige joy so kharak thingda thorai George ti sumangduda kumtharakle aduga amo mapa machaduna onsinduna so inkhalakle Joyna phajana chatloko nangi sokan mado tawronu mi macha sida hoiba George to matomda khalli hoiba kaina machin kya thiri ne yone ngak leraga nganu sarani machin kangi matik ba yam khonge machana pina sumangda kumthaki maduda mapado so yenglei lepliba nupado uri nokfet toksilaga hairi ibungo nangla driver sibo dressiga driver lahanglak paduda khajikti ngangsili maithongdo nanman khre khanna tapna sukhumlai hoi sir pabung ko aigi cha se wangang sangang khara phajadabani mana ngang asu sarono ko phare phajana chatminaro hoi pabung tamnana Nangi gari se horen sumangda sum atmai khama thamamdoro thaujalamo aduga I gari se thaudoro Jerso Madamgi isongduda makko ka ngauri poni khajik phing na hairi oi madam magi bullet to yumgi nakan oiriba garage chuda thaujallam laga amok tamnagi manak laktuna hairakle sodi madam solon da daine gari manungda dum yawramni gari de yawramni haiduda amok mana thaudorimba car adugi manak changsilaklaga gari gi thongdo hangkhre tapli thaudorakle maning handuna khamkhre sumangda gate lomda mamai onli tamnana maning gi sitto hanglaga kakhatuna family gate ki wang malan thoraktuna tapli thauba hore minute ani muk leiraga nupisina hairi moirang khom chase kege maram leidana chatoini Jorso makhata na hankidre tamna na hairak paduda maso moirang khomlomda thauduna lakle madam na haisilo haiba lamvidoda haizin duna thorakle gate amagi mapa kitang yokfa tringeida khamallaga tamna do Ricky da phone toksile pairakte hanjin tawrubaso Jorso tai pairak mandabaduda tamna so George ki mamangda kitang ikairak tawi tumba hogalam kiroi ngarang thengna tongkibani mi ko baso tadong mandrene halase asumna hairakpaduda George mamai leiduna thaudorakle kaisampat yorakpada tamnagi mobile do khenglei tamna so khitang harawi faikhatlaga mana wa ngange tawringe Rikina tamna nang thabak sinbro kailerage chindi aise thabong afam da so chataba yadraba yumda imado amta thinbirakira ngasai ai nongalamda yumda so halaba ngaktang pothangena ado imaso ngayak yumda lake babagi fi khara sugen haiba aise farak amata tawdore ai noida sula amini nang phone su paidaba hoi ai ima pura haithara agi tahodre na aiso imado kem thu sadri haibani tamna Ricky na hairakli do khangi mana khara pizar u haibani phone thamnakre aduga tamna na George po linthoi hoina leiriba hospital lomda thawallai linthoi so thoraklaga geta ngaiduna leibado tamna na ure tamna na
asida hanubi ama lepisa asi manakta khamo hairakpaduda George gari do Linthoi gi manakta thauzilaga khami tamnana thonga do khara hangbiyo paire isingse khara okpiyo kaino ni George to kitang sauna hoi madam kumtharaklaga Linthoi gi pot to lowi ine kadai ai hapirage ine ka khatpiro tamna so Linthoi ka khalak tore khanmana matai da kitang thaijin ki adubu Linthoi tamna gi manakta ka khalaktre mamang da tongkhat ki George ka khalakle asumna thauba horai hotel amada Linthoi bu puraklaga breakfast ta holami adagi mayumda tum thilakle halak pai lambi do wariga mata sanade George tamna gi moongdoda sauningum lakong waga ngangning lamdi Linthoi so tamna da onsen matan mana kaishu hairakte adubu lainari ba moong matau singdoda khalli mari madani haibada yai chapchai marang khomlomda amu hai tharaklaga Linthoi do thanamle Linthoi gi poche George thangthabirei Linthoi so changusiga hairakte ibungo ine lehorage ko bemo ima lehore tamna so momon ga tause hoi ma George to gari da muka khalaklaga mamai leiduna thauba horakle tamna do Ricky da call towi pai e handakti ima thilamabani ado nangchilaso horela hayengla ima thinbado ai thinbigi ngasai aina lakpadu so nang leiramni khangamadi changa amdongni hoi yam nungairi ai su thaba ama chatho oma kon amung torage ko phasang kon thainerasi haiduna Ricky do phone thamkraga surubu college ta thinnaba shuru haigeta ngairaga leirami tanjaduda mamagi call so laksili Ricky so paikhatli ima yum yorobo yore horen ganda thiloko ayeko nangbu suru college thini haidai thola abo tholakri ima ngairi yamna nganna chani na haibaduda aina ngaktang thinbirage haidora kandani lowbala on haireido hoini he adu yare kedorage phare phare thamjaro ima sune phinunga ta sudoke haiduna thamnakre suru su thorakle Ricky gari da kakhalakle nokmi Ricky so mamai leiraga thaukhre office lomda gari du thoge tawbaga tamnana kakching phausa se kakching na muke dawba lohongbe potning pibani aduga dealer pulap ki meeting tawni hotel Imphal da pungani nang na bahalakani hoi madam kakching lomda chasi haiduda kaisam thong lomdagi thaudarakle khazik tagi George ti sauning bana loikrabani pisum thong mapa yorakpadani nupi sina sum nairakpado ngaiko meeting loiraga tapna chatpana phadong male ngasai matam khra so makhre horen nangdabasu yai adudi mamai leidoira mamai leidri nang paire satke hairo khummanate turning point amadagi mamai leiraklaga phaujinduna kwa kaithel phaugalakle moigi dealer duda thorakle car du umada adum khangla male security na khara fingna gate to hangdorakle gari parking lomda thaujinduna khamle tamna do kumtharakle maklap aten mado khara fingna thanglaga office manungda changki ngasi si thabak yamanbagi pung hotuna lakjabani fananganna adubo Ricky na thabak amu hapchilakpani ngasi gi thabak si ahanbada Ricky hoida chatlaga moigi yumsangbi mani du kokthoklaga Ricky gi mapagi chana thangnaba khara leiminaraga thinjinbiramgi aduga magi thabak to amu hoge khanbani adubo Ricky na thabak ama oina pisilakpani numsiba kaubanina no haibasu ngamde mana hairakpa khudingso tawjaningi aduna ma harawi ngasi Linthoi gi mateng tawrambado Ricky gi yumgi mateng si tawrikhai nungaijai adum su tawningi George gari dagi kumtharaklaga chumdring sangakpada front desk ta leshabi amana munna yenglaga laknarai wow napiko naida la engasidi khara tawre George to ngasai dagi mihol kangaga lakpaga walksin birano khajare pungkha hakchang sida swayu fulna paglakpa phau pamjadre hairamduna changlakalaga gas phamnaba thariba
sofa set lomduda changsilaga famkhre magidi room pidabana sida famba tabani musin moba glass ki table mathaktuda taduna leiriba mathokai jiba newspaper do lamduna mu paikhatli ahanba mamaiduda chawna headings ta iriba singdo parami paningba kaya yaude aduna picture yengbaga chap manakre newspaper do paba nati mathang matham sung hangdoktuna yengli mathaki room dani marang langnarakpado newspaper do sat khumjili thuna sengkhala imaso langnaribado tamnagi room do oirami staff nupa ani mukka punna chankhat minarakpani kaidoba yawrabano khanna Madamgi room gi thongdo sat hanglaga chansilai staff nupi ani amasu leirami nupi yaungnabi launarakkpaduso tabani tamnagi left side phaklangda theliba station court to maikho wangwang kaduna leirami maiso petre kaptuna chakpa horakle jorsu yam phingna room dudagi mapana chenthoraklaga mamina ko yengi poche lekhibagi chethi box marol lon khatlaga leirambado tap pairaga chansilakle mai mari duda phadra kanthallaga station court to laktana makhongna kauthokre sora mohondok nei mayam da hojiktana nupa siso sor hondorakle madam da haifet su yengi adubu mai thongda akibagi pakhatpagi mamidi taramde madam do laibak to humang marik amani khakti chenbo orakle jorso pakhatanaba mayam singduda mai fitting to wami kauraga yengalo station ko sina jinagi product male yam chakan mani madam gi manak lepaga onsenda amo yamna ingna hairi madam pakhat pirorano kaishu doroi ihaw hawzadaba nupa sigi khonjel si kitang khoithum na boy ningna yengdaba saduna haifet khatamak yenglami pakhatlaso pakhatle uthokte kiraso kire haide adubu nupa sina magi nungda leiriba akibasi khangbagum kaisu doroi haina hairakpaduda thamoido kitang petharakpani George madam na mangonda yengliba meeting si uramda thokre mayam duso mari thoki tamna so matomda leiba tallira kirira bag to ta pairaga thorakle mayam famfam lomda kumtharakpada staff to pulap leibana changsilamda chumring thoki nupa si so madam na thokiba ubada hagolaklaga matung inarakle adubu urude nupi sinadi phone lakthoklaga rikida call tawi pairaktre anirak ahumlak tawjabani paibiraktre hut leithoraklaga tungda leplamba nupaduda khangboi lakpoi hairi uran baya male kaisa toino madam aigi thabakse kem leitrabo leirake dogeba leitrake dogeba leiraga na piro leitraga na famurage manungda pung kya tarage khudang gari duda yenglaga hairi trama thoi tadri kaksin sa thorasira hai madam asumna gari thogdor laga chatkre moi hek chatkibaga kumar gi da gari thogzilakle pau tabana chelakpani gari khamlaga thuna office manung changlai front desk to da hairi mai fi toramba mido ko mai gi thabak toraga asam cheksinda basibo kaino fata dungda thoamadi gari oidorige mai horamdana company se loina mangladi kamai tawdorige yam thuna ko hairamlaga magi ka da amok changki staff to so machin da so lei chakanba made in China gi station ko to Manipuraga leiraga likmandana soini di khangde haina phone toraga missing do kauduna semalle phajana semallaga adum hankre kumar so ka manung da famna tamna da call tori bema nang kai so tawde ko pabungcha so odre is ni hektaida kai de lege dealer gi meeting pabung sa oine yauroro hai pabungcha ai kakching da pabungi mama na bingi macha lu hongbai potning thing ba chali tamna fajan chalo pabungcha na silagi somgina ado check sign tawgada ba khara su leibani ne gari chen bagi khara kai thokada ba hayeng torase hoine yumda torosu yai fazana chathoro ko thamme adudi pabungcha so phone thamkraba tung ngahak phammi thabakti kaya leitabana sum phamliba haiduni Denmark manakta muglakle kumar changakpada Denmark so asum nairi sir changbiro kelerege
Gari lupa kayagi chen ki yengo. Denmark su system no changlaga yengi aduga hairi. Crore ani gini sir. Handa white and matongana thadok pagidudi adjust taukrabra. Stock semkre warurano. Andak lak paduso asom gido aduda handa ani thansi pau phong no soidanaba. Aigi share kyam khaidino. 2 lakh. Oh 16-17 piba car dugi 2 lakh katang share khairadi henmandro. Pamdragana to am talorano. Yare 2 lakh to dum pibiro. Aduga spare part chen maido 20% ka foksi. Adu su semuko. Atopo workshop ta khra loan pithoga yon tho asidana. Yare yam chopom gano. Tamna haina sinse. Nasana pise engonda piro su yadeda. Nasak nena chum hek maladana. Akwai bi magi khonda doga ibo inthina ngangbira oi he. Hera thok long far loiri. Noina khara themaga masana yare khumalo. Yare adum bapaktaba thabak tudine short film da. Ngamaga na nana thokpa lawjo kaino. Adubu thajade he. Ricky haidana masinda nappa lairi manupado hundok lamaga nangonda lakni ni kaya manam namdaba. Mai Ricky duna kaya phajadana ngauriba. Nangni hen mama dilay he. Denmark to nokmi. Karai waida. Kumar do fuk hagolak laga chat pahore. Chatna hairami. Nabuk sepada. Noklam bado sat hanjilaga kharap yengawi. Amana karyam naba lep naba nati usit naba nati. Isay tharai labok singi scenery doga yam chanakre. Malem ngan mana sakpa isay duni. Wari tapna ngangduna mas yoksili. Fauna na jagoy sabagum. Choy zay nera nujay samlang shu. Sahalo jagoy malang tan thada. Tapna handle paina labuk lom da ying luraga hairi. Saida khudang chunbi manjuna fruit amali laga. Fanek tana lekhom khasitang taiba maset. Sangrong sangba musuk muwa masamdo thadok laga. Makhong tana labuk kumabagi lekhom khasikatai raga. Labuk ki palisa. Asiday masak mataw phachabi amana. Whist launa slow motion na cheglak laga bo. Kaya ngawri doino. Sung base sukte ngeng na din eh. Mamay humanga do ay na rumal macham piraga si tay tuo kaina. Adagi man kairap katauraga tap nagalaysin kiba. Ay na tawag pakar sige mamangda ibani lepmin na ba. Magi magulay ba mamal tang malay kumdo ay karda pa ba. Aday mani kaina muhle kaina lipaga maru karaga luktaraga ay na manak naksin masa kasik katingning. Khut karan chalaga segar chapaga khoning na magi pamomda kaina thengsin mada thamoi da chinglaw ba as very romantic kay film yenga lake side film gi sin chagala isina jorso lagnai wakhal gi mabema adu dim ta tadrina kai de tarani ge romantic film yengo hairaga thriller kap khaina wi yenga de nang kay khangdana ngangino Korean, Filipino, Turkish, si drama adum yengi. Hairi dunadi khara di dum haiba yarabani. Adu bu iya dida. Tamna do khara sauri. Kay haino ngangi do ayam sidaba male. Namai do khutchep sinya sil adi naming kaw gira. Haidi yengi ba drama sing do gadi romance am haidong malanga haite haibani da madam. Asung khungkraso manung dadi khali. Khutchep na thazilake gai. Suwana phu kamada ahina ta naksilak pasungamoy nganu ka nga haisin machini kang hi kangadana thokhundo amaga chatkhadi nangko nungai ni nak sibo nupine na kanagi line de heksarak sa no asuk yam lijaba sibo aigi mihul mata siga bp se handak matang sida leidori amuk moli mongili makhol thokna aidi ngasai madamgi room da staff ani na lawrak podo kinong khaluri kay khali banang de madam na khu kamaga chikpira brasini shut up